Ishor gi mingda tabi riban na khoi mayam bo amuka hana taram na okcheri Ishor ne khoi bo bor pin bi du na ngasi amuka khoi gi third quarter gi ahum suba Sabbath week number 3 lesson number 3 hafta ahum phau se Ishor na khoi bo chingbi re khoi Ishor bo thagat chesi ngasi khoi gi Sabbath school asigi para asigi maming na the Birdcage hai the Birdcage khoi na usek amabu Polang amada hapchin ba adugumba uchek amagi maramda akhoi na ngasi nai nagani ngasi gi memory text oina akhoi da pb ribsi 1 Peter chapter 1 gi verse 6 1 Peter chapter 1 verse 6 amoktang yengse in this you greatly rejoice though now for a little while if need be you have been grieved by various trials Peter na sumai na haye nakhoi na masida yamna harauzanigai laye hoi matam khragi nakhoi gi darka laibagi matung inna nakhoi ase various trials atop nakan kaya dagi awa anang changyeng tauba asigum se nakhoi thengna duna laibane haina Peter na ekhoi bu tak piri hoi karigumba ekhoi na Birdcage uchek ama loige haiba matamda uchek loige da banupa aduna Birdcage ngasai gi polang adu gi manung da hapchillaga daylight numit ngan ba matamda amasung open space na makhon yamna taba atop makhon laiba maphamda mapu aduna uchek adubu karigumba wa hairo isai hairo tambi ge haina tambi ba kanda uchek aduna kari shu lawshin ba ngamde adubu mapu aduna uchek adubu amamba kada mahaki case adu polang adu phina upsin biraga mapu aduna tambi ningba wa amasung isai adu tambi mabatamda mapangi makhon sing adu ta da bagi maramna uchek aduna mapu na ngangbi ba adu kak taraga madu ningsing raga eroi ba akon ba matamda di uchek aduna isai adu phajana sakpa ngamgani amasung wa adu phajana ngangba ngamgani asumaina Ishor na sumahaki macha singbo karigumba wa amasung isai tambi ningba matam laye aduna aikhoi busu ayamba mi atopa singa aikhoi gi environment asida 300 ga aikhoi bu ana ayek ta halaga awa anang pibiraga atopa makhon amasu tu ta draba kanda Ishor na aikhoi da tambi ningba para ado phahan ningai haibagi damakta marakta di Ishor na aikhoi bu ngasai gi uchek adubu mapuna amamba ka da phina upsilaga tambi khibagumna aikhoi gi punsi disu Ishor na amamba se hek pi uchek wari diga aikhoi na uwe madu aikhoi uchek adubu khumjinba amamba da pusinba do uchek ki awaba pi ningai nate mak bo hat tok ningai nate adubu magi phaningai mabu tambi ningai ni haibse uwe adugumna Ishor na su aikoi gi punsi da awa anang pirakpa matam da ichin inausing ngasai gi uchek mapu aduna isai tambi ningbagum aikoi da su Ishor na karigumba ama tambi ningba laibane haibse aikoi ni ihan han bada khangse Exodus chapter 14 verse 10 de yeng bakand and when Pharaoh drew near the children of Israel lifted their eyes and behold the Egyptians marched after them so they were very afraid and the children of Israel cried out to the Lord asumaina Ishor na karigi damakta aikoina Exodus chapter 14 adu yeng bakanda Ishor na karigi damakta Israel masasingbo mapham adu da pubiradi mokoi awa anang Thengnagani haiba khangna Ishor na karigi pubibra haibado aikoina amuktang yengse aduna aikoi gi punsi desu isin inausing have you ever been set up led into a trap or to a dead end aikoi gi punsi desu isin inausing aikoi gi marup mapang na aikoi gi sagay na tay na aikoi gi friend circle na marakta di aikoi bo set up tawraga surprise piba kamarak amadadi ingak na aikoi bo happy birthday haina wish tawbiraga phajana aikoi bo treat tawbiba marak tadi aikoi ne thazadaba aikoi bo kari tawsira haira treat badly yamna ikai ba pibiba awa anang marak ta chingbiba asigumba surprise ase aikoi ge punsi da hek phange aikoi na Israel masa sing ni su makoina Egypt ki lamdam ado thadoraga makoina Red Sea heklan liorak pa matamda makoina kari tawki they get a surprise they do not expect makoina thazadaba angak pa ama makoina phangki makoi gi mamang the Red Sea achouba ama ising achouba laikre lan bangamde aduna makoi gi tung yengba matamda Egyptian army singna Pharaoh gi lan mi singna makoi bo hatninga hana tanarak padu uki tung manglom de ising leide tunglom da lan laire makoi yamna ki kirame aduna adubu maduda Israel masa singna khangadabadi krira Ishor na thus far adu phauba
awa anang kayadagi ishorna puthok pikhi habdo makhoi ningsingba ngamkhide ishorna Israel masa singbo loina bikhiba wari aikhoina loina khangkre daytime nungthin gi matamda mahakna cloud nungsa mangan phangdaningai kalen gi nungsa mangan desert ki lamda chatpanina sabanina madugi nungsa ado phangdaningai haina cloud leichin na khumjin biraga pukhi nungdangdana pillar of fire mai gi mangan aduna makoibo ngan hanbiraga ishorna makoibo chingbiki aduk phajana makoibo chingbiki ishorna asuk phajana makoibo loina biraga ichini naw se ikoi khandune yengse red sea hek yaurakpa matamda makoina awaba anangba thengna ki Israel masa singna ishorna khange masi mafamda puraklabadi Israel masa sing awaba tagni habsa khangna ishorna purakhi karmai tawre red sea hek yaurakpa matamda makoina the mountains are on the left and right makoigi yet ta oi de yeng bang da ching awang ba laikre makoigi mamang de yeng bagan da kari tawre ising ngasai hai ke bagum na red sea gi ising ichau phachana chau khraba ising ipak adu laire lan bangam dre tung yeng ba matam da Egyptian lan mi sing da makoi bu tanar ga hatningai haina lakpa du makoi theinaki aduna Exodus chapter 14 asida Israel masa sing na awaba tagni haina khangba mafam adu ishorna purak piki why because of their disobedience maramdi makoi da Israel masa sing da haiba in da ba stiff neck people ko mangakan ba ishorna haiba in da ba adu tambi ningai gi da maktaina ishorna mafam adu da purakhibane habse Exodus chapter 14 adu ba da ekoina uba phange ishorna ekoi bu loina bire hairaga ekoi gi punsi da awa anang kari shu phanglaroi haibadu di ekoi haiba ngamde hairoi dabani maramdi Israel masa sing bo ishorna aduk phajana loina biki adubu Israel masa sing awa anang adumak taki life can often be a difficult experience when God trains us to be holy ishorna ekoi bo asengba mi ama oiningai sarga changba yaba mi ama oininga haina ekoi gi punsi de ishorna train ekoi bo semba matamda ekoi gi punsi se difficult experience adukte khara makhai de adu ekoi thengna gani aduna ekoi bo ishorna awa anangi mafamda mi phattaba singi marakta amasung aikoi na khangba ngamloidaba changyeng kaya gi marakta ishorna aikoi bu chingbi gani ngasai gi uchek adubu amambada thamki bagumna ishorna aikoi bu chingbi gani adubu usek adubu sok hanningai nattabagumna ishorna so aikoi bu amambada pubi bodo aikoi bu manghanningai natte adubu aikoi bu sengdok ningai ne haibse aikoi na use Jeremiah chapter 17 gi verse 9 di yemaganda the heart is deceitful above all things aikoi gi moi ase khwaidagi phattaba singi marakta amanni hai aduna aikhoina tawriba pap khudingmak ase kadaidagi haurai aikhoigi thamoidagi aikhoigi wakhaldagi haurakpane aduna aikhoigi wakhal asibu ishorna sengdok hanninge aikhoigi wakhal asibu chumthok hanninge adugi maramna ishorna aikhoigi punjida amamba lambida hek jingbi awa anang hek jingbi madu matamda aikhoi pukning wakhan sontharaga aikhoigi pap ningsing la ishorbo aikhoi kaurae aduna aikhoibu seng hanningai gi damakta ishorna aikhoibu asigumba yamna surprise punsida anghakpa lambi nangbu sarga yonanaba pubige nang aigi tung inkro haina aikhoigi Christian hek oirakpa matamda aikhoi awa anang thengna ki Israel masa singbo promised land Canaan adu pige haina chinglakpa matamda lambi da makhoi awa anang khangki madudu na karigi promised land adu changba yaningai ngasi aikoi da awa anang pidi basina karigi sarga adu changba yaningai aikoi bu chamthok pi bathabak tawri bane haibase aikoi na khangsi take away aikoi na masidigi ngasi gi Sunday gi para asidigi aikoi na kari lawbi yabra life journey is full of ups and downs punsi gi lambi ase nungai ba khakta lairoi awa ba khakta lairoi adubu nungai ba amasung awa ba se dum yanaraga chatkani haibase aikoi na khangsi ani shubada Christian journey doesn't guarantee problems free life Christian oiraga ishor gi tung ilaga aikoi awa anang su phang dore haibase guarantee pi de haibase so aikoi khanglaga awa anang lakpa matamda masina aikoi gi punsi asibu sengdok haningai ni khallaga aikoi khangba tare take away number 3 asida aikoi na ngasi tawraga phangliba aikoi gi punsi da awa anang phangliba natraga aikoi na tawrubada mai paktaba sing ase karigi damaktara hairaga aikoi gi pap kadaidigi haurakhiba pap aikhoigi thamoidigi haurakhiba pap adugi mahai singni haibse aikhoina khanggadabani aduna aikhoigi thamoi asibu sengdok piningai ishorna aikhoibu train tawba matamda aikhoi awa anang adukki
खरदी अदुक खांगनी हाइबसे अखोइना खंगसे मंडे के परादी यमगंदा bitter waters ising akhaba haibagi wari adu akoina u Exodus 17 gi verse 1 da akoina yengmaganda the whole Israelite community set out from the desert of sin makoina hojikti pap ki desert adudige makoina amuka khong thang ba haurak laga chat ba haurak paganda traveling from place to place as the Lord commanded ishorna chatlo haiba mafam aduda makoi chat ba haurakki they camped at Rephidim haiba tampak aduda makoi laraga pothaki but there was no water for the people to drink adubo khwaidige maru oibadi Rephidim gi tampak adu yoropaganda Israel masasing gi ising thakningai lairam khide we may not get from God everything we want aikoina apamba makai aikoina ishwar dagi phangani habse aikoina thajabe yade akoi phangba su ngamloi but we can expect that God will give us everything we need adubo aikoi gi darkar laiba khuding mak adudi ishwarna aikoi gi damak pibi gani habse aikoi expect tawba tai tawba yai thajabe yai adubo Israel masasing gi punsi de madu kari thoki Israel masasing na makoi gi wants nate apamba nate adubo makoi gi needs ne khwai gi darkar oibane matam adude ekoi khandu ne yengse makoi na desert ki lam aduda changlakpa matam da ising thakningai leidabada makoi kayamok waram khigadra Red Sea heklan thoraga 3 days numit humni desert ki marak aduda nungsa asaba nungsa ado khanglaga makoi chalakhi aduga makoi na Rephidim hek yaurakpa matamda ising thakningai laikhiramde haibase aikoina uwe Israel masasing na kaya gi matik waki bara haibda aikoi khanduna yengse nang aigi oirabasu adugumba tanpham laklabade aikoi si yamna waram gani haibse aikoi khanse leichin aduna makoi bu puraga lakpado leichin adu lepa mafam aduda makoi ase kem tawraga mafam aduda matam khara laigedabane hojikte mara haiba mafam aduda laklaga ngasai gi ishor gi leichin adu lep khirame aduna mara gi mafam aduda ising phangani haina makoi laiba kanda ising phangki aduma adubu makoi na ising adu hek they were very excited makoi am haraurammi makoi khaurang bana thale ising ado thakke haina changlaga thakpa madamde ising ado khaki isin inausing adu madamda makoi na they complained to Moses makoi na Moses ta hairaga complain tauki what can we drink aikoi kari thaksera aikoi kari thakni ising ase khare thakpa yadre haina Exodus chapter 15 gi verse 24 aduda aikoi na uba phange Exodus 15 gi verse 22 digi 27 phawda aikoi na mara haiba lam adugi wari adu aikoina uba phangre Israel masasing ne ising leire haina ising thakpa matamde ising adu khabagi maramna mapham adu makoina mara haina thonbi ki adubo ishorna kari tawbi ki makoibo Moses ngonda haiki ishorna nangna chaitek ama ising adu da langsilo haina chaitek adu ising da langsinba matamda ising akhabado amuka thakpa yaba khadaba ising oiraga Israel masasing amuka thakpa phangki Exodus 17 gi verse 1 dagi 7 phawda adikoina yengba kanda amuka Rephidim haiba ge wari adu ekoina uba phangi aduna ishorna haye kari haye Moses ta nangna nung aduda struck the rock nangi chaichu aduna nung adudi yairuko aduga ising thokani ko haibiraga ising thorga mukoi amuka ising thakpa phangki aduna Rephidim aduda mukoina ising leitraba kanda Israel masasing na kari hangki ishor ngonda hangki amasung Moses ngonda hangki Exodus chapter 17 verse 7 adude yengmaganda is the Lord among us or not Israel masasing ge wakanda ishor aikoi bu loina ri habse makoi chingna ba haurarga aikoi gi tungda ishor yauribra aikoi bu ishor na loina bi ribra haina makoi hangba hauki maramdi ising thakpa phangdabage ishor na makoi bu adukki matik nungsiraga chingbi rakhibasing ado loina makoi na kaure hairaga hauji ishor aduk dai chakhrabra haina makhoina hangma hauki isini naw se aikoi gi punsi de su awa anang hek taba matamda ishor kadai laikre aibu ishor na nungsi bidre ai gi damakta di ishor na kri su mateng pang bidre where are you God ishor nang kadai laibra haina aikoi su hek barakta hangbo matam lai aduna isini naw sing ngasi ge parada ge aikoi na khangle hairaga ishor bo aikoi na madu ge hangba ge mahutta ishor na aikoi ge punsi da tungi punsi da aikoi bo chat khiba punsi da ishor na aikoi bo loina bi khiba gi blessing ado count tawraga chatlabadi aikoi adugumbo wahang hangbagi matam su leiroi
aduna ishorna Israel masasimbo akhaba ising pijakhiba pithakkhibasi gi paradi karira haraga makoina ishor gi haiba indaba ishor bu kauthokpa ishor gi yathang adu indaba mangakkanba ama oibagi damakna ishorna makoibo para tambi ningai makoi gi thamoi adu chumthok haningai akhaba ising adu pithaklaga mahau tanghallaga amuka ishorna akhaba ising adusu amuka khadaba ising onhamna ngammi haibagi para asi tambi ki take away lesson masidi ge ekoina lawbi yabadi we should stop asking God a question. Aduna aikoina ishor ngondu wahang ase aikoigi punsida awahab lakpa matamda Israel masasingna gumna hangkiba gumna aikoisu aikoidi hangloidabane habase ngasigi paradige lawsinse maramdi aikoina wahang hangadaba adugi mohuta ishorna aikoigi punsida haukiba punsida chingbirakibagi blessing bor mayam adu aikoina count over haurabadi ishor nangadai laikre haina hangningai gi matamsu lairoi adubo aikoina ishor ngondu wahang hek hangningli karigira because we didn't count the blessing of God. Ishorgi bor ado aikoina masing thi de bagini habase ngasigi paradigi lawsilaga ishor bo wahang hangbagi maram ishor bo wahang hangbagi mahuta aikoigi awa anang taraba kanda aigi awa anang kaya adubo ishorna amuka lanthok pikibani ko habada ningsinglaga aikoi mahagi blessing adubo count over tamse habase aina haijining bani Tuesday gi parada the great controversy in the desert. Luke 4 verse 1 amasung 2 adudi yemaganda. Then Jesus, filled with the Holy Spirit, returned from the Jordan and was led by the Spirit into the wilderness, being tempted for 40 days by the devil. Masigi warisha ikoina loina khangre Jisu Christana Jordan gi river dagi John the Baptist na baptize hek tawbiraga ising digi kakhalakpa matamda mahakpo thawai asengbana wilderness lam aduda mahakpo ishor gi thawai aduna mahakpo pubi ki aduga mafam aduda numit ni phuni mahak chara helaga leiki mafam aduda saitana mahakpo them ki haiba gi wari adu aikoina uba phange aduna Luke chapter 4 verse 1 digi 13 phawbada aikoina kari para tamba yabra haibado aikoina amuk ting yengse temptation Satan ge athemba haibase can be so difficult because they appeal to things we really desire. Satan ge athemba dige akoina nan thokningai haibase yamna lugani isin inausing maramdi karigi Satan na thembase aikoi gi thamoina aikoi gi hakchang na pamjaba pot aduda Satan na thembani athemba ase lakpani for example aina chaba thakpada yamna ngaurabadi kari tawgani Satan ge athemba se chaba thakpada oigani karigumba aigi khwaidigi apamba se karira hairabadi aina dressing the khwaidigi apamba oirabadi Satan ge athemba se aduda oigani aigi apamba se krira migi wangangba migi maramda thina wangangba se aigi apamba hainabi oirabdi Satan gi athemba se adude oigani aduna maraktadi aikoina Satan gi temptation degi hekta aikoi nan thokninga yamna luri base kari gi raharga aikoi gi apamba aduda Satan na themba gi maramna aikoi nan thokpa wabane haibase aikoi ni yengse aikoina khangse ningsingdaba amana kari and they always seem to come at our weakest moments aikoi gi khwaidigi sonba matamda aikoina madu phangdredi yadre ai sigadore haiba matamda Satan gi athemba se kanna aikoi bu lakpune for example aina chaba thakpadi yam warabadi yamna aigi apamba oirabadi madu yamna chaningba matamda Satan gi athemba sena kanna aikoi bu takchilaga aikoi bu madu chahaningai hotnarakani adu oirabadi aikoina khangse Satan na aikoi bu themle base aikoi gi weak point adudane aikoi gi weak point adudi karira hairabadi amuka kari aikoi gi khwaidigi pamjaba adu ishwar gi mamangdadi adu weak point oye aduna Satan na madugi tanja adu lawrga aikoi bu hek thembane hoi aikoina yengba matamda haujiki Luke chapter 4 gi verse 1 to adudi yengba matamda Jisu Christa bu Jordan River adudagi wilderness na puki base Jisu Christa bu puki base Holy Spirit na puki adubo Holy Spirit na Jisu bu themningai haina di puki banate khangzin se asema se ko isini nausing Jisu Christa bu wilderness da thawai aseng bana puki bado Satan na them sanu haina puki banate haibase aikoi khangse adubo masigi paradiga aikoina khangba yabadi karira haridi Holy Spirit can lead us to times of testing Holy Spirit isorgi thawai aseng bana aikoi bu testing gi matam testing gi mafam adu de chingbi ba ya haibagi arthadi kari aikoi bu
thêm ai bu cham thok ni ngai ai bu chang yeng tau ni ngai Holy Spirit na ai bu ayaba pi bi gini Jesus Christ bu wilderness ta pu ki bu Satan na them la ga ma bu tu han sunu hai na pu ki ba na te adu bu Satan ge athem ba adu da open oina Jesus Christ bu pu bi ki adu gum na ai bu su isin inausing thawai aseng bana athem ba mafam da ai bu pu bi gini that doesn't mean that he want us to fall into temptation ai na pap adu da ngam dredi tara sunu hai na ai bu pu bi bana te adu bu madu gi athem ba gi marak tu da ai bu lep khat pa ngam na ngai hai na ishor na ai bu pu bi bene ha bse ai na khangjin si adu na kari gum ba ishor na ai gi punsi da awa anang mafam da chingbi rabadi ngasai Jisu bu wilderness da pu ki bagumna ai bu su thawai ishor gi thawai aseng bana awa anang mafam da chingbi rabadi there is a purpose that God wants to accomplish in your life nang gi punsi da ai gi punsi da awa anang kaya gi marak adu da gi ishor na kari gumba ama ai bu tam haningai chum thok haningai kari gumba ama accomplish tawningai pam ba leire habse ai na khangse awa anang ai gi punsi da pi bi rabadi kari gumba ama chum thok haningai darkar laiba gi ne bangta ai bu pu bi bane habse ai na khang laga madu ning sing laga awa anang adu khang se amuka han hai ge yamna phajaba point ni ai gi punsi da awa anang lak labadi ai na khang se ai gi punsi da ishor na kri gumba ama chum thok haning ba lai khra bagi ne haibado khang laga awa anang adu ai khang ba ta bani haibse ngasi ge lesson dagi uwe hoi marak tadi ishor na ai bu chum thok haningai haina awa anang pi bi ba matam da chum thok padi lai raga ai awa anang adu gi mai marak ta ai chak laga mang khi da ba sunate adu gumba punsi adu lak labadi kari tawre ishor na ai ge pi bi ri khiba freedom of choice adu ai na phajana sijin na ba ngamdre adu na ai ge na nungai ri ba makai comfort zone da lai ri ba ngai ishor bu thajage ai gi comfort zone adu gi hek ma pan thok pa matam da di ai ishor bu thajaroi hai ba wakhan adu lai rabadi ishor na su madu bu mateng pang bi haibadi ai bu ishor na testing tawri base nang yarbadi ngamdraga tura sunu haiba nate adubu ai ishor natradi upai laite da haina ishor bu nang ngamdaba mafam adu da depend tawrabadi give up tawbagi mahuta ishor nang na mateng pangbiyo haina depend tawbudu ishor na pambane madubu ne ishor na thiri base madubu ne ai bu ishor na testing tawri base aduna ai gi awa nang hek lakpa matamda ai gi punsida ishor na krigumba ama chum thok haningba laikre ishor itom tanadi ngamdre masi nang na mateng pangbiyo haina ishor ngonda ai hek ngajaraba ishor na ai bu chum thok piraga madugumba crucible awa anang taba adudigi ishor na ai bu refine tawbiraga asengba ama onhangani haibse ai na uba phange take away lesson masidiga ai na yengba phangbade remember we are born sinner ai ningsinga da badi karira hairaga ai si imagi puknung digi pap ki lamdam da ai pokhrabane aduna ai 24/7 hapta khudinge hapta da numit taret ni amasung numit taret ni asida pungkun mari ase ai pap ki satan ki temptation da ai expose tawraga laiki bane it is not God who brings us to this sinful world masigi pap ki lamdam da ishor na ai bu purak pi banate but we ourselves created this sinful world adubu masigi pap chen ba laibak ase nang aina sem ki bane isin inausing aduna pap chen ba laibak asida ai hingkrabane na temptation asida ai expose tawraga laye Jesus Christ na su wilderness adu da temptation da expose tawki adubu ma withstand tawki lep khat pangam ki aduna nang ai su Jesus gi tung in ba oirabadi pap ki lamdam da ai expose tawraga lai khrabani ko aduna ai itom tagi pangan na di ngamdre ko Jesus nang di lan ngam khrabane nang na mateng pangbiyo haina ai nga jaba darkar lai haibase ngasi ge parada gi take away oina lausin si take away number 2 da we must never give up ai ngamdre da asmasi di waman kreda haina ai tok loi da bani ngasai mathak ta hai ke bagumna ai gi punsi da awa anang pirak pase ishor na ai bo cham thok haninga hen na seng haninga hen na lang haninga haina pirak pa matam da maduna lang han bagi mohta ai kana dre da haina ekta tung han ba mioi bagi punsi da thok da banate Christian gi punsi da mayam masi se face tawraga tung han ki ba backslide taw ki ba yam na lairani aduna ngasi gi paradiga ai na low sin ga da badi we should never give up ai ngamdre haina thadok lai da bani adugi mahutta ai temptation lan ngamna na bahaina ai fight tawba tai fight tawba matam da nang ai gi pangan na di ngamla roi adubu isin inausing ai na ishor bu ngajarabde jisu na su wilderness da lakpa matam da mak matom to oi khidre mapa ishor ga always connected mari adu adum lai hanki aduna ai temptation world asida expose tawraga laiba matam sida ai gi
Pangan Kaktana, Satan gi temptation asibo lan ngamloy debagi maramna. Ishorga, Jishu Christa ga connection ase adum lairabadi. Give up taudraga, Jishung on the Equi connection se adum lairga, Jishung on the Nazaraga lairabadi. So I don't know the langam gani, habse, Nasige paradigi lausinse. Wednesday gi parada. An enduring legacy haiba aduda aikoina 1 Peter chapter 1 verse 7 aduda maru aina amukting yengsi this have come so that the proven genuineness of your faith of greater worth than gold which perishes even though refined by fire may result in praise glory and honor when Jesus Christ is revealed aduna aikoigi punsida ichin inausing awa anang testing changyeng ba kaya ase aikoigi punsida lakpaganda aikoigi Zaba asibu changyeng lakpakanda karita we masina ngasagi goal sana adubu maida thajelga songdok pi kibagumna aikoibu songdok bi ningai haina masise aishorna pirakpani haina 1 Peter chapter 1 verse 7 da aikoina uba phange aduna masisina aikoibu songdok pi rabadi sana adubu maida iklaga arangba sana onthok pi bugumna aikoigi punsida awa anang asina pisilaga aikoigi pugi punsi asibu chamthok pi rabadi Jisu Christana lakpa matamda Jisu bu thagat laga nungai na pangani haina aikoigi 1 Peter chapter 1 verse 7 the Peter na haibi raga lay aduna Peter na masise kanangon da i karamba mi sing da ibra hairaga awa anang takraba suffering ones Ishor gi mingi da makta natraga mage pap ki consequence ki da makta natraga mage punsida ishor na chumthok pibal yaba khara leibagi da makta awa anang pibiraga awa anang takraba singda Peter na masigi wa asi ibne. Awa anang takraba makoi gi homeland mama gi leibak tagi makoi bu captives oina makoi bu puraga scattered aurga mafam tungan bada leikraba like Pontus, Galatia, aduga Cappadocia, amasung Asia and Bithynia haiba mafam sing aduda chai khairaga leikraba ishor gi mingi damakta awa anang khanglaga leikiba mi sing aduda nakoi gi awa anang khanglibado mado free na teko adu random problems na teko na koi na khang le bado adubo purpose ama lairaga na koi bo awa anang ase piri bani madugi awa anang aduna na koi bo cham thok piraga ishor na ani shu baleng lak pamatamda na koi ai bo cham thok pi bagi damakta ishor thagat chare haiba yaningai gi damakta masigi awa anang sing che pi bani ko haina Peter na hoji hairiba lamdam sing aduda ishor gi mi sing chai khairaga awa anang taraga laiba mi sing da comfort tawraga e khiba adugumba Bible text amani madumang ngasi shu aikoi bo Peter na haibi raga lai aikoi gi punsi desu awa anang taraga lairamba yai ichin inausing aikoi gi punsi desu persecution makhan kaya gi aikoi mayok naraga lairamba yai adubu Peter na hairi ishor na hairi waganu ko mado random persecution na te ko nangonda lakli bedo adubu ishor ge purpose ama lai ko adugi purpose din nangbu cham thok pi ningai ni ko nangbu sengdok han ningai ni ko haina haibi raga lai madugi asada aikoi ge awa anang kaya se changyeng lakpa kaya se with that hope madugi asada aikoi khangba ngamba su oishi New Testament gi matamda being a Christian was a new experience Christian oiba habase yamna annoba experience oye New Testament gi matamda ko ngasai gi Judaism chatlaga leiba Jews ki culture chatlaga leiba adudigi Christian on thorak pai se mina nokna bi pham amasung mina usit pi daba mina sakhang bi daba aduga tathi tawoina tawbi daba minority mi yam daba sakangbu ama adumak oiraga laki New Testament matamda adugumba awa anang kaya gi maraktuda genuine faith aikoi gi thajaba se asengba thajaba ne natraga aikoi gi thajaba se asengba mak ishor na apamba aduda thajaba aikoi da leire habse karina khangadra hairga perseverance khangba kuina khangbi bangamba aduna all kinds of trials athemba kaya lakpa matamda kuina khangba ngamba Ishor gi apamba do ai gi ponsi da thung sunu awa anang laina pirak labusu ai ishor bu thadok la ro haina kuina khangbi basing aduda ishor na kri hai gani nangon da lairiba ai ngon da lairiba thajaba se genuine faith ni ko aduna nangi thajaba adubu aina accept tau bi gani haina ishor na lobi gani aduna perseverance long suffering patience kuina khangbi ba khangba hai ba se aduk ki matik darkar laye ai khoi gi khangbi ba ngamba gi
Pangan ado ishwarna maraktadi test tawraga leibane haibasisu ngasigi paradagi uba phange. 1 Peter chapter 1 verse 6 through 9 aduda paba kanda create away. Whatever their trials, whatever they suffer, kari oirabasa makoina awa nang khangliba later laida chaitheng phangliba persecution mina tathi tawoina tawbiriba awa nang da tariba singse kari oirabasu ishwarna makoida amuka bibi gadaba nungaiba ko Lomba naidana hingadaba siraroidaba mitta pi tararoidaba adugumba nungaigadabado amuka pibi rabadi ngasi khanglibasidi karisu nate haina Peter na makoibu encourage tawbiki nakoina ngasi khanglibasidi matam khargen khakkine it is temporary ase permanent nate aduba ngasi khangbi basina nangi hayengi nungaina nabagi damakne aduna madu yenglaga tungda lakadaba nungaiba adu yenglaga ngasi gi awa anang ase nang khangba ngamba oyo haina Peter na haibiki aduna take away lesson masidi ekoina tamjabi yabasidi krira truth always stands out as minority matam pumdamakta achumbada leiba asengbada leiba haibase mi yamdaba kangbu hek tae haibase ekoina uba phange ekoigi prithibi gi asidasu ekoina yengba kanda achumba chatpa ko achumba chatpa haibase mi hek yamdabane aduna ishwar gi matung inba Apaba thabak tauba dharma chenba sarga gi mi hai oigada se mi yamba khak oida roi se aikoina khangse aduna so don't be discouraged that your church have less members aduna aikoi gi church te aikoi gi singlup te aikoi de mi yamde da haina discourage aikoi pukning handaba tawroi se hoi aikoi minority da laikre haina aikoi achumba hekta oire haibadi natte adubu achumba da chatpa kangbu se mi yamdaba kangbu adumak oye se aikoina throughout Bible history Bible account da aikoina uba phange Sige prithibi gi culture ase deso aikoina uba phange adura aikoi mi yamde haina aikoi pukning sonthabagi mahuta aina mi yamdagi marakta laibase aigi laibak phabani ko haibage privilege mase aigi privilege ni ko opportunity ni ko haibado lawraga mi yamdabagi kangbu da nangna laibase achumba adubu chet na paiba ngamba adugumba ama oininga aikoi kan hotnasi take away number 2 da aina haining basidi patience endurance long suffering is the best weapons to fight the life's problems aikoi gi punsi da lakadaba problems awa nang kaya muk se aikoi soidana thengna ni haina nan chat ki ba sabat so aikoi tam kare awa nang asidigi di aikoi lan thok pungam loroi ngasai so hai kare pap ki leibak ta pok khrabane pap ki leibak ta awa anang na thalabane awa anang se nang aina purakpane masidigi aikoi nan thokni habdi leite adubo masidigi aikoi na awa anang asidigi lan thorga sarga yause habdi patience Satan bo ekoina Satan gi temptation asibulan ngam se ardi khang bakan ba kuina khang bi bangam ba haibse it is the best weapon masina quite ge aphaba aduguma lan gi khulai oigini masi se ekoi da laifam thoe haibse aina kanna haijaning bane aduna ekoi ngon da kuina khang bi base leise ekoi awa nang hek targa ekoi gi thaja base give up tawroi se adubu ekoi Khang kuina khang le harga ishor da pisi laga ngai se haibse aina haininge take away number 3 our suffering today is molding us for tomorrow's happiness ngasi ekoi no wari base hayeng nok ni ngai gi damakta ni haibse ekoi na khangse ngasai hai kre 1 Peter 1 6 to 9 aduda ngasi ekoi na awa nang khang le base tungda lakada ba ekoi gi harau budu yeng labadi ngasi se kri su natte ekoi na awa nang khang le base aduna Isin inausing ngasi ekoi awanang tari base masina ekoi ge punsi loi khibe yae taibang pan asidi adubo masi sina ekoi bo sengdok pirga lomba naidaba sira roidaba mitlu pirang sindaba laidaba ana ayek laidaba adu manungai ba punsi adu phangadaba ni ko haina khallaga ngasi ge pi ase ngasi sindase ngasi wase adu ri ekoi hayeng nok pa phangani haibse aina haijaning bane Thursday ge parada trial by fire asida wari macha amai khoi bo piraga lei Alex haiba nupa amagi wari piraga lei Alex haiba nupa asi mahakna naha oiringai da drugs violence asigomada yamna ma asi yamna addict tawrakpa oiki nesa chaba chahai thagai daba chaba aduga mi hat mi pun khatna chaina base yamna pamba mi ama oina horaki mak jail da su matam kaya changlaga marak da su jail da su mak lairaga lakhi adubu mahak ki local member church member ama yamna mabuk chen sengba yamna minung si chawba local church member ama gi mapana mahak Jesu Christa gi maram che adum khaji khanglak mahak hojikti mahak ki problems mayam adudige lan thoraga mahak Jesu Christa bu lawsin ba ama oiki
Alex na Jesu Christ bu nungsiki aduna mahak na nungsibagi maramna magi nungsibase ishorgi yathang mayam ado aina ngake haina mase aigi nungsibase aina yathang ngak pasina uthoke haina ma yathang ngak pa naha amasu oina sumaina haurakki at one point marakta mahak na magi punsigi tangkak amada Alex na khanki aina aigi punsida ishorna atuke mate ahongba pibirabadi ai mahaki seba tawba pastor minister ama oirakke haibse mahakna khanba hauki hoi asumai tawraga mahakna college ta tamlakpa haurakpa matamda ishorgi ministerial line de changninga haina tamlakpa haurakpa matamda at college things went well at first ahan badadi mahaki college ke life ase pot pomna mak ase tawruba pomna mak se adum phajana chatharami mahakna khanki masimak ishorna aibu kaubirabane ishorna aibu por pibirabane harauna mahak chathaba hauki adubu magi punsi adum mathang college life ta changsilakpa matamda magi awat pangakta adum thengna rakhi source of money started to dry up mahaki college tamningai gi fee pi ningai gi kri gi paisa lei taba haurakhi mahakna aduna mahaki yamna luna tinnaba marup mapangsing na mahakpu inthok piba mahakpu nungsibi daba mahaki mawa awa anangda mahakpu mateng pangbi daba haurak mahakna tawdaba false accusation mahaki mingchat phattaningai mahaki mingchat reputation ado sokhaningai gi damakta haina mahakpu false accusation mayam ase pirakga mahagi punsi se mathak makha onaraga ngasai ishorna aibo kaubi bane haina khanba wakhan sing ado loina onthok hanbi ki awa anangna mahak thapik thalakhi mathangda amuka mahaki punsi da awa anang kaya college life ta phanglakpagi matungda he kept on getting sick anaba se adum tattana marakta adum naraga lakhi Alex ki punsi da anabana thalakhi laina laichat kaya naraga lakhi toina nabagi maramna ma hojikte lairik makha tam thaba ngamlam khide Alex adubu khwaidagi maru oibadi maha ki punsi da naha oiringai da charam thaklamba drugs ne sa pasa sing aduna madu gi temptation ado mak fight tawbasina khwaidigi achauba awaba lanthengna ba oiki maki leiriba kairoi laikai local community aduda mahakna chaning thakning ba nesa gi potlam ase yamna available oiba ko maning mamang hekta phangba hekta chathorga phangba adugumbagi marakta adugumbagi community da leibagi maramna mahakna madugi temptation adubu ngak thokna na ba haina lan tawbasida maki khwaidigi awa ama oina mahak thengna rakhi asumaina tawraga maraktadi mahakna athemba adubu lan ngamdarga charoi thakloi daba drugs ke nesa pasa sing adusu amukka chaba so haurakhi haina madu angasi gi warina sumaina haibi aduna Alex could not understand mahaki punsi da sumaina lakle base karigira haibse ma gyan taba ngamlam khide aduna mahakna ishor bu lausillaga Hanna Patapa Tapak Chalamba do the Ishorgi Tung Ilaga, Ishorna Kaubi Budo Aina Amuka, Ilage Haina Ishorgi, ministerial line the Changlagi Haina Chaglak Papunsida, Matang Amuka crumble Taurakpa, Asishikari the Torakpra, Kramahina Taurakpra, Alex could not understand Magian Taram kidding. Adugumbat Mapamda, Alex Kuba Punsi Hingla Kraba Matamda, Nang Aisho Alex cum the labor Matamda, Kramahina Equa Lensera, Kramba Asada Equa Hing Sira Habit Amukang say, Hebrews chapter 13 verse 5 the Hai. Be content. Ekoi pen thok pa hai batare. Ahan bada ko. Hoi, awa anang laga. Ai gi punsi the problem na pick thalaga kramai na pen thok sira. Ngasai mathak ta hai kre. Ekoi pen thok ningai ma jaga yam na laye. Pen thok ningai maram yam na laye. Ai koi gi punsi hek pok padagi. Ishor na aduk loina bi ki ba nungsi bi ki ba chan bi ki ba blessing sing aduk count to ba hai rabadi. Ngasi awa anang tari bisida ekoi wahang hang ningai matam su lai roi. Aduna ekoi pen thok pa hai batare. Kari oira basu aina tari ba phibam asida. Ishor na ai bo aduk ki mating loina nungsi Loina be Kibanico Hibdo, a quite colour, a quite pen to pay batare. I don't say high Kibugumna, I give Punsi the Awanang Piri Bese, I give Punsi the Awanang Aina Tangna Bese, Ishorna Krigumba, I give Punsi Asida, Sengdok Hunting ba Ama Labor Giniko Kalaga, I quite pen talk Pahiraga, Kang Queen a Kang Biba Aduga, I quite Asigumba Awanang, I quite Kang Batabani. Maramdi, I will never leave you nor forsake you, Hibane Ishorna. Aina Nangbu Suk Tatazuk Roibo, Aina Nangbu Kangdre haina aina intok piroi ko hai adubo ishorna pamba sidikri aikoi kuina khanglaga aikoi gi phataba makai do loina chamthok hanbudo pamba gi damakna ishorna marakte de aikoi gi punsi da awa nang ase pibi bane amuka 2 Corinthians gi verse chapter
12 के verse 9 अदुदे येंग बकांदा करी हाय अमुका अपोस्टल पॉल के वरी एकोइ नहान के सबात सु तम खरेने अपोस्टल पॉल मागी मिट से फजन उदबगी मागी लाइना से ईश्वर फानबियो हाइना नी बकांदा करी हाय ईश्वरना माय ग्रेस इज सफिशिएंट फॉर यू आई गी बोर असे नंगी दमकता ओकली को हाइना अपोस्टल पॉल के पुंसी दे ईश्वरना हाय बी की पॉल ममित फतना अदुमक सीखी अदुगुमना अलेक्स की पुंसी दसु ईश्वरना हायरमगनी अलेक्स माय ग्रेस इज सफिशिएंट फॉर यू नंगी दमकता आई गी थाउजन अदुमक ओकली को हाइना हायरमगनी अदुग नंग आइगी पुंसी दसु इसिन इनाव सिंग से अवा अनंग तारगा व्हाई लॉर्ड करीगिरा ईश्वर हाइना वांग हंगबा मतम ईश्वरना हायरमगनी इनाव इचा आइगी इचा नुपा आइगी इचा नुपी नंगी दमकता आइगी बोर असे ओकलगा लैरी को हाइना ईश्वरना खुमलंबा याय अदुना ईश्वरना करी हाय नंगी असोनबा दुदा आइगी अकनबा आइना हापचिनबिगिनी अदुना आइखोइना थवाइदा अकनबा अमा ओइरे से हायदे आइखोइगी हक्सांगदा असोनबा अमा ओइबा याय ओइबा तारे हायबसे आइखोइना मसिगी चैप्टर सिंग असिना अलेक्स की पुंसीगुमना अवा अनंग ताबा सिंग अदुदा कंफर्ट तौबिबा याय अदुगा लोइना लोइना नंग आइना अवा अनंग ताखरबा मतमदसु मसिगी चैप्टर अमा अनि असिना आइखोइबु कंफर्ट तौबिरगा अवा अनंग कया अदुबो आइखोइ खांगबा ngamba amamam oise haina aina haijaningbani take away lesson aina haijaningbadi never forget to count the blessing of God aduna aikoi ge punsida ishor na aikoi ba aduk nungsiraga loina khiba mayam adugi bor adu masing thiba aikoi kauroi se haibase ngasigi lesson asidige aikoi take away oina aikoi lausin ba yani ngai hotna si ko marak de aikoi ge punsida awa anang hek lakpa matamda aikoi na matam adu kuina lakhibada ishor na nungsibi khiba mayam adu aikoi na marak de hek kauthoe अखोइना नीजब खुदिंगमक ईश्वरना पीबीरगा लाखी हबदो अखोइ हे काउथोय अखोइना नीजदबा अखोइना ईश्वर असि पीबीओ हाइना हाइजदबा फावबदो ईश्वरना अखोइबु पीबीबगी दमकता ngasi अखोइ हिंगलगा लेबने इफ गॉड आंसर ओनली आवर प्रेयर्स अखोइना हाइजबा अखोइना नीजबा खक अदो ईश्वरना खोमबीबा तारमलदि अखोइ ngasi हिंगसु हिंगलमरो इसिनि नाउसिंग ईश्वरना अखोइना नीजदबसु ईश्वरना अखोइबु पीबीरगा ले अखोइगी नीड्स एवरीडे नीड्स असे ईश्वर अखोइना ईश्वरबु नीजदे अखोइना हौगलकपा मतमदा ईश्वर आइगी सोर होननिगाय ब्रीथ तौबा यानिगाय ईयर पीबीओ नुंगसित पीबीओ आई ngasi इसिंग थकनिगाय इसिंग पीबीओ हाइना ईश्वरबु अखोइ कैदोंगाय दुसु नीजदे बट स्टिल गॉड सप्लाई ईश्वरना अखोइगी दमक पीरगा लै अदुना मरम ओइरे हारगा इसिन इनाउसिंग वी मस्ट काउंट द ब्लेसिंग ऑफ गॉड नो मैटर व्हाट करी करी ओइरबसु अवा अनंग तारबसु अखोइना ईश्वर blessing adubo aibu aduk nungsirga loina bibni ko haibdo count tawba hairabdi aikoi gi punsida awa anang lakpa mayam adu aikoi irai rai na khangba ngamgani haibase ngasi gi take away oina lausin se conclusion ngasi gi para sige loisilakpada ishor na israel masa singbo Rephidim tampak ising laidaba mafam aduda chingbi khiba aduga amuka marada chingbi khiba aduga amuka mafam ama ising laidaba mafam adu amada chingbi khiba awa anang पीबी खिबा अदुगुमना नंग आइगी पुंसीदसु आइखोइगी पुंसीदसु ईश्वरना ngasi Rephidim दा आइखोइबु चिंगबिरम याय करिगी दबक्ता ईश्वरना चिंगबिब्रा ईश्वरना आइखोइगी पुंसीदा चामथोक हनिंगबा सेंगदोक हनिंगबा अमा लैबगी दमक्ता आइखोइगी पुंसीदसु Rephidim दा ngasi ईश्वरना चिंगबिरगा लैबने हाबसे आइखोइना खंजिनसी अदुना आइखोइगी पुंसीदा अवा अनंग लाकपा मतमदा आइखोइगी पुंसीदा Rephidim गुम्बा सिचुएशन आइखोइ लाखरबा कांदा Where are you, Lord? Ishor nangadai laibra. Ishor na ikoi buloina biribra hai na hangbagi mahutta. Aikoi gi punsida ishor na blessing pibi kiba mayam ado amuka count and recount amuka masing thi ba hairaga. Aikoi kui na khangbi ba ngamba gi sakti aduda aikoi gi awa anang kaya asibu ishor na aikoi kringon da krigumba chamthok haningba krigumba sengdok haningba ama laibagi ne khalaga ishor nangi aningba oiro nangi apambudo tawbiyo nangi apambudo aigi punsida thunghanbiyo haibagi wahai asi haidok pangamba haibagi wakhan asi laiba ngamba Christian amamam oise haibase aina tabiriba mayam da haijaning bani ngasi gi Sabbath school tambasina aikoi gi punsi asida awa anang lakliba mayam ase random oina mafam marang khangdarga panglak lakpanate adubo ishor gi purpose ama laibagi ni ko haibdo khanglaga maduna asa ama aikoi da piraga awa anang ase aikoi ishor gi mingda khangba ngamba amasong awa anang adudagi arang basana
refined goal adugumna aikoi thorga sarga yoba ngamse haibse aina tabiriba mayamda haijanningbani tabikraba mayambu ishorda thoidok hendokpa bor adu pina birga asigumba awa anang kaya asigi marakta aikoi asengba mi ama oina hingdokpa ngamba oisinu mathangi haptada amuka anoba paraga unase madu yaudri phau ishorna mayambu loina bibu oisinu. God bless.